कानाबा लौबा हैद्रगदी युम काय को कानाबा लौबा हैरगदी फेसबुक से दुकी मतिक कानै मसिसु इंजाना पी अपडेट ममंदो हदि स्पेशली मैम ना दुम खंगनिंबा खरा यावबा दुना हाइबिरोना हाइबिगी ममन महासे कमाय कमाय तौगे हाबदो हदि यमिनरसे आई बाजार बुदी नुंदिन चसरुबने अदो तो तो पथब चलुरगा युम योकदि हुजे पुं निपान तारेबा यमिनस लाओ grocery item kai sidi imai chagi favorite ne frozen ko sitai sidi thamga bi kasu ni hearing da bani ko sapo se cha de da bani nan tiki cha tha ko khopa se adum yam chang bani na ne besule ha da pai mi se sawai pawa ama pawa da lupa ko bu ke ka de pawa de yang khaya ni fu ba ko re da ai sim to ge kon try da ki ba male ga yam pha ga ma sa ang ba da ne sa sa ngam pha man ba adu gi sam put men ta ne na ji da humra da onai humpu on bu yawi ai gi sina humpu on hawi adegi sina funin ji yam ke ji ma khai di kitang nau ne ga yam phajai sa da ku di phang dam ni ko sai da da ni na lai sai yam hao ba ni ko iron ba kang soi ma ko ba sa ba chi se ma tha ani ne ba ko si tang khai thai kun gi ne thai ma ne da ani da kun tra lo jaw na hai lai lo re adu da singjina lupa kg da suk so awa yawe hun fu lo we si sina ne khok pa chap cha ga da ba ko gi lem ho ba chu lem ho we da ba timing chap chan oi bu do ama da so ma lam ne ka aga mangi na da gi sina ni fu ole si kg ma lo re da gi long ma chu loi sala ka ga ma sak thi jala ga ni la khula ga thamo de ni ka ti ta hi ni oi na ba apu nyam sa oi to ai gi khudap lo so ro ge ke le ko lo pa kon cha pi ye si taw ya de kon cha ne dum hai adegi sini kai no tilho kg da lupa mithura ante kon cha manga aduga na alu kg da lupa kon adegi sigi manam da sia de he anang ko sini ko se ngari mete kg ngari tuh lang samdong faza ba ni ha mafam do ni ko an mafam do ai thaga chara age video ayam ngai biramo mafam opiro ngali do kai de no na ai gi ma'am followers sing na hang birak podo ai video namjara abani ko thaga chara age adudagi sina gelang ni ko gelang se lupa kun gi ne yame pawa mu uge da khang de kun gi adagi sina alu abe chai bi kg da lupa humdra ona bu su yawe humpu sina humpu da ole chaw kha jai sak ngangi adagi yam nungai ba wari ima interesting oge da ba facebook pai bagi kanaba lawba haidragadi yum kai ko kanaba lawba hairagadi facebook se duki matik kanai chengo to aina nahan video thaga sahi bada nanu morum se khoi saida di chaba phangde kuire na haija ki bado kana gumna laira di na inu pana su saninge na hai gi bado adugi do hai e ko lai kho le na comment ta habi ko messenger da thabi ko de paw phang na ga lawjare sister manjita mayum na kainom haina ka hang ne kaure adudo nungai ko sumaina sini lamamga khoi paw phong na da ba khang na da ba do si kyam kan na re ngo yam phajana ka pek taw bi thank you aduga ma price se 450 budi numaina yole hai ko ado aingonda 400 dang la hore ma se 450 do lower roi ge sister na hai bi thank you sister yam phajana pek ka taw bi re ko ngai re aduga yam chana na ko sina aina sibe sem dai mana na sijo mu yong to anu murum amu su pire iba tan ga sida mo yum da ko e na ko ayang sibe se na aina su dum ai ge lai ba dum piba mana su magi dum are bese ka ken tang lai ba ba ni su dum pina do ni bu ko na mu sine ba do sigi su thank you tan ja se de mon hang ge sa phang de cha ni ngen hai do sumai na
ꯆꯥꯅꯅ ꯄꯤꯔꯛꯈ꯭ꯔꯦꯀꯣ ꯑꯗꯨꯅꯦ ꯊꯕꯛ ꯏꯕꯛ ꯌꯨꯝꯗ ꯁꯨꯔꯒꯁꯨ ꯌꯣꯟꯐꯝ ꯑꯃꯁꯦ ꯁꯨꯃꯥꯏꯅ ꯊꯥꯒꯠꯅꯔꯒ ꯑꯗꯒꯤ ꯑꯩꯅ ꯊꯦꯡꯅꯗ꯭ꯔꯒꯁꯨ ꯑꯩꯅ ꯚꯤꯗꯤꯑꯣꯗꯨꯗ ꯍꯥꯏꯖꯈ꯭ꯔꯒ ꯄꯥꯎ ꯐꯥꯎꯕꯤꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯐꯪꯉꯦ ꯂꯩꯅꯕꯁꯨ ꯐꯪꯉꯦ ꯌꯣꯟꯅꯤꯡꯕ ꯃꯤꯒꯤꯁꯨ ꯌꯣꯟꯕ ꯐꯪꯉꯦ ꯁꯤꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯒ ꯑꯇꯩ ꯀꯩꯁꯨ ꯌꯥꯝꯗꯤ ꯂꯩꯔꯛꯄ ꯑꯣꯏꯗ꯭ꯔꯦꯀꯣ ꯉꯁꯤꯁꯦ ꯑꯗꯣ ꯑꯆꯥꯄꯣꯠꯈꯩꯗꯤ ꯎꯖꯔꯛꯇ꯭ꯔꯦ ꯑꯩ ꯑꯗꯨꯒ ꯃꯌꯥꯝ ꯍꯦꯛꯇ ꯀꯥꯎꯍꯧꯕ ꯑꯩꯁꯦ ꯄꯣꯠꯁꯦ ꯃꯆꯤꯠ ꯃꯆꯤꯠ ꯍꯥꯞꯄꯁꯤꯗꯀꯣ ꯑꯁꯤ ꯒ꯭ꯔꯣꯁꯔꯤꯒꯤ ꯄꯣꯠꯁꯦ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯈꯥꯎꯖꯥꯎ ꯑꯇꯣꯞꯄ ꯂꯩꯔꯤꯕꯀꯣ ꯑꯗꯨ ꯎꯂꯞꯅꯨꯗ ꯌꯥꯎꯁꯜꯂꯝꯕ ꯎꯅꯤꯡꯕ ꯑꯃ ꯎꯖꯔꯛꯀꯦꯕꯀꯣ ꯁꯤꯒꯤ ꯄꯨꯡꯗꯣꯟ ꯑꯆꯧꯕꯁꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯎꯕꯤꯔꯝꯃꯅꯤꯀꯣ ꯈꯨꯆꯥꯎ ꯑꯃꯅꯦ ꯀꯦꯖꯤ ꯑꯃ ꯀꯦꯖꯤ ꯃꯈꯥꯏꯅꯦ ꯒ꯭ꯔꯥꯝ 150 ꯀꯦꯖꯤꯗ 190 ꯑꯣꯟꯕ 190 ꯍꯥꯏꯕ ꯑꯗꯨ ꯁꯤꯁꯤꯗꯅꯦ 110 ꯅꯠꯇ꯭ꯔꯥ 100 ꯆꯥꯝ ꯈꯔ ꯍꯦꯟꯕꯗꯨꯒ 150 ꯂꯧꯍꯧꯕ 150 ꯄꯤꯔꯒꯦꯁꯨ ꯌꯥꯗꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯖꯥꯠꯅꯤꯀꯣ ꯋꯥꯈꯜꯁꯦ ꯌꯥꯝ ꯃꯥꯟꯅꯕꯗꯣ ꯌꯥꯗꯕꯗꯣ ꯍꯦꯛꯇ ꯑꯩꯁꯦ ꯁꯨꯝ ꯏꯟꯁꯥꯡ ꯌꯦꯟ ꯂꯧꯕ ꯆꯠꯃꯤꯟꯅꯕꯒꯤ ꯀꯁꯇꯨꯔꯤ ꯊꯣꯡꯒꯤ ꯀꯥꯈꯠꯂꯛꯄꯒꯤ ꯌꯦꯔꯨꯝ ꯌꯣꯟꯐꯝ ꯄꯔꯦꯡꯗꯨꯗ ꯏꯟꯁꯥꯡ ꯂꯩꯕꯒꯤ ꯂꯥꯛꯄꯗꯨꯗꯀꯣ ꯎꯔꯛꯑꯦꯕ ꯈꯪꯕ ꯑꯩꯁꯦ ꯆꯥꯅꯤꯡꯉꯒ ꯁꯤ ꯍꯥꯎꯗꯧ ꯃꯥꯟꯗꯕ ꯇꯟꯖꯥ ꯅꯨꯡꯊꯤꯟꯁꯤꯗ ꯊꯨꯝ ꯃꯣꯔꯣꯛꯀ ꯅꯝꯃꯒ ꯆꯥꯔꯗꯤ ꯃꯇꯝꯁꯨ ꯁꯪꯗꯕꯅꯤꯅ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯒꯗ꯭ꯔꯥꯅ ꯁꯤꯒꯁꯦ ꯆꯟꯗ꯭ꯔꯦ ꯅꯥꯟꯊꯣꯛꯑꯦ ꯑꯗꯣ ꯃꯇꯝꯗꯣ ꯂꯩꯇꯕꯒꯤ ꯑꯩꯕꯨ ꯆꯥꯕ ꯀꯩꯅꯣ ꯇꯧꯒꯗ꯭ꯔꯅꯤ ꯁꯤꯕꯨ ꯍꯥꯏꯅ ꯈꯜꯂꯒ ꯍꯥꯏꯕꯁꯨ ꯉꯝꯗꯕ ꯑꯗꯨꯝ ꯆꯠꯂ ꯂꯩꯕꯀꯣ ꯑꯗ ꯑꯁꯥ ꯌꯧꯔꯒꯅꯦ ꯂꯣꯏꯔꯝꯗꯥꯏ ꯗꯨꯀꯥꯟ ꯈꯔ ꯂꯩꯔꯀꯥꯟꯗ ꯑꯩ ꯅꯨꯄꯥꯅ ꯑꯁꯤ ꯄꯨꯡꯗꯣꯟꯁꯦ ꯆꯥꯅꯤꯡꯗ꯭ꯔꯥ ꯍꯥꯏꯔꯛꯑꯦꯕ ꯈꯣꯠꯕ ꯑꯗꯩ ꯉꯥꯏꯈꯣ ꯅꯪ ꯀꯩꯒꯤꯅꯣ ꯅꯪ ꯑꯩꯅ ꯈꯜꯂꯤꯒ ꯅꯪ ꯀꯃꯥꯏꯅ ꯈꯜꯂꯛꯏꯅꯣ ꯅꯪꯁꯨ ꯆꯠꯂꯦꯅ ꯈꯟꯖꯔꯒ ꯃꯥꯅ ꯄꯨꯡꯗꯣꯟꯗ ꯇꯧꯔꯛꯏꯕ ꯍꯥꯏꯔꯛꯇ꯭ꯔꯥꯅ ꯑꯗꯣ ꯑꯩꯅꯗꯤ ꯍꯥꯟꯅ ꯈꯟꯕꯅꯦꯕ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯗꯧ ꯋꯥꯅꯤ ꯑꯗꯣ ꯅꯪ ꯅꯍꯥꯟ ꯃꯥꯡ ꯊꯥꯖꯈꯤꯕꯅꯤ ꯃꯥꯡ ꯄꯨꯂꯞ ꯆꯠꯃꯤꯟꯅꯉꯩꯗ ꯑꯩꯗꯤ ꯈꯟꯕ ꯀꯨꯏꯔꯦꯕꯀꯣ ꯑꯗꯨꯗ ꯍꯥꯏꯗ꯭ꯔꯕ ꯁꯤ ꯆꯥꯕꯁꯨ ꯁꯪꯉꯣꯏꯗ ꯃꯥꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦꯕꯀꯣ ꯍꯥꯏꯔꯛꯄꯗꯨꯗꯒꯤ ꯑꯗꯨꯝ ꯂꯧꯔꯛꯑꯦ ꯁꯤ ꯍꯌꯦꯡ ꯂꯥꯏꯗ ꯀꯠꯂꯅꯤ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯑꯗꯨꯗꯨꯒ ꯑꯁ ꯄꯨꯡꯗꯣꯟ ꯃꯥꯟꯗꯦ ꯍꯥꯏꯕ ꯑꯗꯨꯒ ꯆꯥꯖꯔꯒꯦ ꯇꯧꯕ ꯁꯤꯃꯨꯛ ꯂꯧꯕ ꯀꯥꯎꯔꯤꯅꯦꯕ ꯑꯇꯣꯞꯄ ꯃꯔꯛꯇꯨꯗ ꯌꯥꯎꯕꯗꯨꯗ ꯈꯨꯆꯥꯎꯁꯦ ꯌꯦꯡꯉꯨꯅꯦ ꯋꯥꯎ ꯖꯨꯝꯗ ꯇꯧꯕꯤꯔꯛꯎꯅꯦ ꯆꯪꯁꯜꯂꯛꯎꯅꯦ ꯑꯁ ꯂꯣꯏꯔꯦ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯃꯁꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯏꯟꯁꯥꯡ ꯅꯥꯄꯤꯒꯤ ꯑꯞꯗꯦꯠ ꯇꯧꯖꯔꯛꯏꯁꯦ ꯑꯌꯥꯝꯕꯅꯀꯣ ꯃꯐꯝ ꯑꯃꯒ ꯁꯤ ꯈꯣꯏꯔꯝꯕ ꯏꯃꯥ ꯀꯩꯊꯦꯜꯗꯒꯤꯅꯤꯀꯣ ꯕꯖꯥꯔꯗꯒꯤ ꯏꯝꯐꯥꯜꯗꯒꯤ ꯃꯐꯝꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯌꯣ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯃꯜ ꯃꯇꯝꯗꯨꯒꯤ ꯉꯁꯤꯁꯦ ꯀꯩꯅꯣꯅꯦ ꯍꯥꯏꯖꯈ꯭ꯔꯦꯗꯅ ꯐꯦꯕꯋꯥꯔꯤꯒꯤ ꯗꯦꯠ 12ꯅꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯀꯌꯥ ꯄꯤꯔꯤ ꯈꯣꯠꯂꯤ ꯍꯥꯏꯕꯁꯦ ꯈꯪꯅꯤꯡꯉꯤꯗꯅꯀꯣ ꯏꯟꯁꯥꯡ ꯅꯥꯄꯤꯁꯦ ꯌꯨꯝꯗ ꯂꯩꯅ ꯑꯗꯩ ꯖꯒꯥ ꯑꯃꯒꯁꯨ ꯃꯥꯟꯅꯗꯕꯅꯤꯅ ꯑꯗꯨꯒꯤꯗꯃꯛꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤꯌꯔ ꯇꯧꯕꯤꯔꯛꯑꯣꯅ ꯍꯥꯏꯕ ꯌꯥꯎꯕ ꯑꯗꯒꯤ ꯑꯩꯅꯁꯨ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯃꯅꯥ ꯃꯁꯤꯡ ꯂꯩꯕꯁꯦ ꯑꯆꯥꯄꯣꯠ ꯂꯩꯕꯒ ꯈꯣꯠꯄ ꯑꯗꯨꯝꯕꯗꯤ ꯑꯩ ꯀꯌꯥꯕꯨ ꯀꯩꯅꯣ ꯇꯧꯗꯦꯕꯀꯣ ꯑꯗꯣ ꯐꯥꯝꯒꯁꯦ ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯏꯃꯥꯅ ꯃꯤꯅꯒ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯃꯌꯥꯝꯅꯒ ꯊꯥꯒꯠꯂꯛꯄ ꯃꯌꯥꯝꯗꯣ ꯎꯕꯗꯀꯣ ꯃꯌꯨꯝꯗꯒ ꯈꯤꯇꯪ ꯀꯣꯏꯕ ꯑꯣꯏꯔꯁꯨ ꯌꯨꯝꯗ ꯄꯥꯟꯕꯗꯣ ꯑꯗꯣ ꯑꯩꯒꯤꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯂꯩꯖꯔꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ